KNB na faduna pukiba olina ningsen gi mafam khangdre KNB amadi PDF sing na ngarang wangli dagi farga pukiba olina ningsen chahini pukmanga mapura bela kisan ningsen ngasi pawo mahaki mari makong khang bangam dana lairi hairi Myanmar ga taina bangam khaide laiba kamjong district kasom sub division gi manung sanba wangli zero amadi namli da ngarang KNB amadi PDF na bom amadi nong makeup sen dana landara ki badu da wangli amadi namli gi ramba barmis kharga olina ningsen ga farga pukibani hairi mafam adudagi hojik phawbagi oiriba phibam gi matangda wangli dagi Tiram Tharna hai ngarang KNB amadi PDF ki lan mi sing na manipuri gi ngamkhai lan silak laga landara ki adu dagi kunja sing manipuri gi ngamkhai lan silak laga landara ki adu dagi kunja sing yauna relief camp da leram basing hojik wangli gi mafam amada punna lan jener ga lai makhoina farga pukibe olina ningsen hojik pawagi oina thadorak palaitri adu barmagi mioi sing dagi pawlawode olina yauna makhoina phaduna puduna pukiba mioi sing anan khunda thamli haina paw pirakpadi lai haina phongdoraki CRPF की केम द थोक थौदक NIA ना पाइख्रे सही एससी की एप्रिल तरेता ट्रोंगलाउबी दे बोम गिलांदा सथरपदा सही नौरिबे अंगांग अनि लैखिदबा अमसुंग अपोकपी ममापुना फिबम थिना सोखन खिबा थौदक अदुगी मतुंग थारकपदा गोलमान अमसुंग ओक्साबुंग खुनौदा मसिंग यामलबा मियामना CRPF केम द बोम थोमजिन खिबा अदुगा मरी लेनेना लौखटकिबा केस National Investigation Agency NIA na amuk hana register tawraga thijinba hukre case adu NIA branch office Impal na Ministry of Home Affairs order matung ina amuk hana register tawkibani loina na FIR adu lobiduna cognizance pibina ba chief investigation officer na special court NIA to Manipur application ama file tawraki application adu da case adu ga mari leina ba judicial documentsing case recordsing court asida transfer tawbina ba amuk case asigi आयो ओरिबा मोइरांग पुलिस स्टेशन के ऑफिसर अदुदा केस का मरी लेनबा डॉक्यूमेंट पुमनमक डायरी अमसुंग फागतलाबा पोटलम सिंग चीफ इन्वेस्टिगेशन ऑफिसर द पिरकनबा डायरेक्शन पिबिनबा हाइजेकी स्पेशल कोर्ट NIA तुना मे तरुक्ता क्रिमिनल मिसलिनस केस अमा रजिस्टर तौखिबा लोइनना स्पेशल PP NIA कोर्ट थमखिबा वफम सिंग ताखि लोइनना NIA की एप्लीकेशन अदु लौजिनखि ngarang khongjomgi slopland School manakta bolero amaga gari masa amaga thingjenabada gari masa thorak mioi khudak ta laikidre hairi Home Minister Govindas ngasi namba sida satuna irang pibam yengsin kre mafamdu da leiriba nupi lup singna Assam Rifles laktu u haina Home Minister da taksin kre lamdam masi ki mahiroi singna doctor amadi engineering line khakta da midyang thambagum tauba laibak thibani satyabarta Gari dagi sen khairam bakangpopi district dagi mioi ani fare faraba mioi sing adudi thangjamang hokip sahini phugum doi amasung Paumul village modbung kangpopi district amasung Henmilun boilun misau sahi taragani pan amasung kangtrup Ponlen village kangpopi district dagi ni Kamjong district ta chathara ki ba attack adu India pumbada singna bani village authority Kamjong district ki mafam ahumda Burma ki KNB amadi PDF militant singna ngamkai lansen duna terrorist ke attack chothara ki baduma India pumbada singna bani haiba wafam thambaga loinana Kangpat Khulen village authority na thawong adubu akanba mawong di yaning da phongduragli village authority ase ge handman Joshua Chithungna thadorak pacherol amana hai tha ase ki taret ki angan ba ayukta Kamjong district ki Kangpat Choro namli amadi wangli da Burma West KNB amadi PDF militant singna kaithel amadi yum kai mai tha duna ngamkai lansil laga terrorist ke attack chothara ki baduma akanba mawong di yaning de micham miyam gi lanthum manghanduna mara laitaba miyam da attack chothaduna pangdabagi thawong kaya ulakpa simak akanba mawong da condemn tawi Kangpat Choro da taragamathoi suba Assam Rifles ki battalion ga nakna leiba mafam amada incidents asi thokpani masida natana thodok holiba mafam aduga nakna leiriba nambisa Ningreithi Asang Khulen amadi Kangpat Khulen hariba Indo Myanmar ngamkhai ga nakna leiriba mafam sing asida security force sing so station tawduna leiribani adubu asiguma mafam sing asida Burma base oiba khulai paiba militant sing na India gi ngamkhai Lansilaga micha miyam gi mathakta attack chathaduna yumkai amadi kaithel na chingba kaya amanga ta thogalakpa haiba se maglum na lawningai oi chatharakli ba attack asi chumna khakki mafam adugi oiba thawdu ama oina lawba yaroi Indian nation ga singnarakpa thawong ni haina lawi maram aduna laiba sagi prime minister amadi home minister na ngamkhai lansilaktuna terrorism gi thawong chatharakpada tumina leiroi haina phongdokhibagi matung inna thawdu asagi matangda athubada investigation chathagadabani stelenga ki mari leinaba authorities na su cross border terrorist attack asagi marik chumba report ama central lenga ki ministry of home affairs tamayek singna khangangadabani ngamkhai gi khudong thiringai oiba sarukta leiriba miyam gi punsing Jackson angak selangadabani Myanmar da thokliba crisis ki matam asida international border da leiriba India gi miyamna kuki refugee singbu leifam chafam piduna mateng panglakhibani aduga
ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯟꯗꯥꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯇꯦꯔꯣꯔꯤꯖꯝ ꯉꯥꯛꯊꯣꯛꯅꯕ ꯃꯊꯧ ꯇꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯉꯝꯈꯩ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯏꯪ ꯇꯞꯄ ꯂꯩꯍꯟꯅꯕ ꯑꯊꯨꯕꯗ ꯍꯣꯠꯅꯧ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯤꯌꯥꯝ ꯋꯥꯍꯜꯂꯤꯕ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ CPI ꯃꯤꯌꯥꯝꯕꯨ ꯋꯥꯍꯜꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯅ CPIꯒꯤ ꯋꯥꯉꯥꯡꯂꯣꯏ RK ꯑꯃꯨꯁꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜꯒꯤ ꯏꯔꯥꯕꯣꯠ ꯚꯕꯟꯗ ꯂꯩꯕ CPIꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 3 ꯍꯦꯜꯂꯕꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯠꯅꯍꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯔꯤ꯫ ꯉꯝꯈꯩꯗ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯃꯤꯇꯣꯞ ꯆꯪꯍꯜꯂꯦ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯂꯒ CBIꯗ ꯀꯦꯁ ꯁꯤꯟꯅꯔꯦ ꯍꯥꯏꯔꯒ ꯂꯣꯏꯕꯗꯧꯅ ꯇꯧꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯆꯝ 5 ꯍꯥꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯦꯞꯇꯅ ꯃꯤꯆꯝꯁꯤꯡꯗ ꯂꯥꯟꯗꯥꯕꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯔꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯕꯣꯔꯗꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯤꯅꯣ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ MLAꯅ ꯐꯥꯎꯕ ꯍꯥꯏꯔꯦ꯫ ꯃꯤꯌꯥꯝ ꯋꯥꯍꯜꯂꯒ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄꯅ ꯍꯦꯟꯅ ꯐꯔꯦ꯫ ꯂꯥꯟ ꯑꯁꯤ ꯈꯥꯝꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯄꯥꯎꯃꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯈꯤ꯫ ꯑꯃꯅ ꯑꯃꯕꯨ ꯁꯧꯒꯠꯅꯕ ꯃꯊꯧ ꯇꯥꯏ KCP ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯗ ꯃꯤꯕꯨ ꯑꯄꯪꯕ ꯁꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯉꯛꯇꯕ ꯉꯝꯗꯦ꯫ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯄꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃꯅ ꯑꯃꯕꯨ ꯁꯧꯒꯠꯅꯕ ꯇꯦꯡꯕꯥꯡꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ PWGMC ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕꯁꯤꯡꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯇꯨꯍꯠꯄꯤꯕ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯩꯗꯧꯉꯩꯗꯁꯨ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯅꯣꯡꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯦꯁꯟ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯃꯣꯠꯄꯁꯤꯡ ꯑꯁꯤ ꯄꯥꯔꯇꯤꯅ ꯁꯦꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯃꯇꯨꯡꯗꯁꯨ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯈꯤꯒꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯏ ꯆꯨꯞꯄ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕꯁꯤꯡꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯀꯔꯞꯁꯟ ꯑꯃꯗꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯍꯤꯡꯒꯅꯤ ꯈꯟꯕ ꯋꯥꯈꯜ ꯃꯤꯌꯥꯝꯅ ꯊꯥꯗꯣꯛꯄꯤꯅꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤꯅꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯕꯗꯤ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯗꯨꯅ ꯏꯔꯩꯄꯥꯛ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯃꯤꯟꯅꯕ ꯆꯪꯏ ꯑꯃꯅ ꯑꯃꯕꯨ ꯁꯧꯒꯠꯅꯕ ꯇꯉꯥꯏ ꯐꯗꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯑꯃꯅ ꯑꯃꯕꯨ ꯇꯨꯍꯠꯅꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯗꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯕꯁꯨ ꯊꯧꯑꯣꯏꯗꯕ ꯑꯃꯗꯤ ꯁꯤꯡꯅꯔꯛꯄꯒꯤꯗꯃꯛ ꯁꯤꯡꯖꯃꯩ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ 3 ꯅꯨꯃꯤꯠ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯨꯞꯀ ꯄꯥꯎ ꯐꯥꯎꯅꯒꯗꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯁꯤꯡ ꯃꯤꯌꯥꯝꯗꯒꯤ ꯂꯥꯞꯅ ꯊꯝꯅꯕ ꯍꯥꯏꯔꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯕꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯤꯗꯅꯕꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯤ꯫ ꯏꯔꯥꯟꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯏꯔꯥꯟꯅ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯒ꯭ꯔꯦꯠ ꯚꯤꯛꯇ꯭ꯔꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯍꯝꯃꯗ ꯔꯦꯖꯥ ꯑꯔꯦꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯑꯁꯤꯗ ꯊꯝꯂꯛꯈꯤꯕ ꯑꯊꯤꯡꯕꯁꯤꯡ ꯀꯣꯝꯊꯣꯛꯂꯤꯕ ꯑꯁꯤꯅ USꯒ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯁꯨꯡ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯄ꯭ꯔꯦꯁꯔꯁꯤꯡ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯂꯦꯞꯅꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯔꯣꯏ ꯍꯥꯏꯅꯁꯨ ꯔꯦꯖꯥ ꯑꯥꯔꯤꯐꯅ ꯂꯩꯉꯥꯛꯀꯤ ꯇꯦꯂꯤꯚꯤꯖꯟꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯂꯤꯗ ꯖꯤꯍꯥꯗꯤꯁ꯭ꯠꯁꯤꯡꯅ ꯃꯤꯑꯣꯏ 30 ꯍꯥꯠꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯃꯥꯂꯤꯗ ꯂꯩꯕ ꯃꯣꯐꯇꯤ ꯔꯤꯖꯟꯒꯤ ꯀꯣꯔꯤꯀꯣꯔꯤ ꯑꯃꯁꯨꯡ ꯒꯣꯃꯣꯁꯣꯒꯧ ꯈꯨꯡꯒꯪꯁꯤꯡꯗ ꯖꯤꯍꯥꯗꯤꯁ꯭ꯠꯁꯤꯡꯅ ꯔꯦꯗ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 30 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯃꯁꯨꯡ ꯇꯦꯡꯕꯥꯡ ꯄꯤꯕ ꯁꯣꯔꯁꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯅ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁꯗꯒꯤ ꯍꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯖꯤꯍꯥꯗꯤꯁ꯭ꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 50 ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯍꯥꯠꯂꯝꯈꯤꯕ ꯑꯗꯨ ꯑꯜ ꯀꯥꯏꯗꯥꯒ ꯃꯔꯤ ꯂꯩꯅꯕ JNIM ꯒ꯭ꯔꯨꯞꯅꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯤꯒꯤ ꯂꯥꯟꯃꯤꯅꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯖꯤꯍꯥꯗꯤꯁ꯭ꯠ ꯐꯥꯏꯇꯔ ꯀꯌꯥꯃꯔꯨꯝ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2012ꯇꯒꯤ ꯍꯧꯗꯨꯅ ꯃꯥꯂꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯐꯤꯚꯝ ꯂꯥꯛꯄ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯋꯥꯡ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯕ ꯃꯐꯝ ꯀꯌꯥꯗ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛꯁꯤꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫
Border issue loisinaba Nepalna sem sari India amadi Nepalgi marakta thokliba border issue asi diplomatic ki kuthangda wari sanaduna loisinaba Nepalna sem saduna lei haina phongdoragli. Nepalgi foreign ministry ki spokesperson Lok Bahadur Khetrina wafam asi phongdokhibani mahakna hai makha taraduna hai India amasung Nepalgi marakta nungsi chanabagi mari thamduna leiriba issue pumnamak wari sanaduna loisinaba sem saduna leiri haina mahakna makha taragli.